ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯅꯤꯔꯥꯃꯤꯁ ꯉꯥ ꯌꯥꯎꯗꯕꯤꯀꯣ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯀꯩꯀꯩ ꯃꯊꯦꯜ ꯀꯃꯥꯏꯅ ꯊꯣꯡꯉꯦ ꯍꯥꯏꯗꯣ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕ ꯅꯤꯝ ꯉꯧꯔꯦꯀꯣ ꯄꯨꯂꯩ ꯏꯔꯣꯟꯕ ꯑꯗꯣ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯀꯩꯀꯩꯅꯣ ꯑꯩꯅ ꯊꯣꯡꯉꯤꯁꯦ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯒꯦ ꯍꯥꯏꯅ ꯁꯒꯣꯜꯍꯋꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯛꯄ ꯑꯣꯏꯅ ꯂꯩꯕꯅꯤꯀꯣ ꯑꯗꯣ ꯃꯄꯨꯝꯁꯨ ꯈꯔ ꯌꯥꯝ ꯌꯥꯎꯔꯦ ꯑꯗꯣ ꯍꯩꯕꯣꯞ ꯂꯩꯔꯦ ꯁꯤꯒ ꯑꯗꯣ ꯑꯝꯇꯪ ꯐꯖꯅ ꯃꯟꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕꯒ ꯂꯣꯏꯅꯅ ꯁꯤ ꯁꯕꯖꯤꯁꯤꯃ ꯉꯧꯔꯒꯦꯀꯣ ꯑꯂꯨ ꯕꯤꯟ ꯇꯧꯅ ꯑꯗ ꯁꯤ ꯈꯥꯃꯦꯟꯁꯤꯅ ꯕꯣꯔꯥ ꯍꯧꯒꯦ ꯑꯗꯨꯒ ꯄꯨꯂꯩ ꯑꯃ ꯏꯔꯣꯜꯂꯒꯦ ꯍꯥꯏꯗꯤ ꯉꯥꯔꯤ ꯉꯥ ꯌꯥꯎꯗꯕꯤꯗꯀꯣ ꯅꯤꯔꯥꯃꯤꯁꯅꯤ ꯃꯣꯔꯣꯛ ꯀꯥꯍꯜꯂꯒ ꯑꯗꯨꯒ ꯅꯤꯝ ꯃꯅꯥ ꯑꯃ ꯉꯧꯒꯦꯀꯣ ꯅꯤꯝ ꯃꯅꯥꯁꯦ ꯁꯤꯒ ꯂꯩꯔꯦꯁꯦ ꯃꯌꯥꯝ ꯑꯩꯅ ꯃꯃꯥꯡꯗ ꯅꯤꯝ ꯃꯅꯥꯒꯤ ꯉꯧꯕꯒꯤ ꯚꯤꯗꯤꯑꯣ ꯍꯥꯞꯄꯗ ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯑꯃꯈꯛꯅ ꯋꯥꯏꯇꯤ ꯐꯦꯃꯤꯂꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯇꯥ ꯑꯃꯅ ꯅꯤꯝ ꯃꯅꯥ ꯉꯧꯕꯒꯤ ꯁꯤꯌꯥꯔ ꯇꯧꯔꯒ ꯍꯥꯏꯈꯤꯕꯀꯣ ꯑꯗꯣ ꯁꯤ ꯅꯤꯝ ꯃꯅꯥꯁꯦ ꯉꯧꯖꯒꯦ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯅ ꯀꯩꯀꯩꯅꯣ ꯑꯩꯅ ꯊꯣꯡ ꯊꯥꯛꯇꯣꯏꯁꯦ ꯃꯌꯥꯝ ꯄꯨꯡ 10 ꯂꯧꯖꯔꯤ ꯃꯌꯥꯝ ꯁꯒꯣꯜꯍꯋꯥꯏ ꯐꯨꯠꯄ ꯂꯣꯏꯖꯔꯦꯀꯣ ꯃꯨꯜꯂꯦ ꯌꯥꯝꯅ ꯐꯖꯅ ꯃꯨꯜꯂꯦ ꯑꯗꯨꯒ ꯀꯩꯅꯣ ꯌꯥꯝꯅ ꯇꯣꯏꯕ ꯍꯥꯏꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯃꯄꯣꯞꯁꯨ ꯀꯥꯏꯗꯕ ꯃꯨꯟꯁꯨ ꯃꯨꯟꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯁꯒꯣꯜꯍꯋꯥꯏꯁꯦ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕꯕꯨ ꯁꯨꯃꯥꯏꯅ ꯑꯣꯏꯔꯒꯅ ꯍꯥꯎꯔꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯁꯣꯛ ꯇꯧꯅꯕꯒꯤ ꯆꯦꯅꯝ ꯂꯧꯔꯦ ꯁꯤꯡ ꯂꯧꯔꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯀꯪꯕ ꯇꯦꯖꯄꯇꯥ ꯑꯁꯤ ꯈꯛꯇꯅ ꯇꯧꯗꯣꯏꯅꯤ ꯑꯇꯩ ꯀꯩꯁꯨ ꯂꯥꯡꯁꯨ ꯂꯥꯡꯕꯅ ꯁꯣꯛꯆꯤꯟꯖꯔꯒꯦꯅ ꯇꯤꯜꯍꯟꯁꯦ ꯉꯧꯖꯔꯦ ꯃꯆꯨꯁꯦ ꯈꯔ ꯉꯥꯡꯁꯤꯟꯖꯔ ꯃꯇꯨꯡꯗ ꯑꯩ ꯁꯤꯡꯁꯦ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯑꯩ ꯍꯋꯥꯏꯁꯦ ꯁꯣꯛ ꯇꯧꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩ ꯁꯣꯛꯄ ꯇꯧꯁꯦ ꯆꯨꯝꯕ꯭ꯔꯥ ꯃꯌꯥꯝꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯊꯣꯡꯉꯦꯗ ꯍꯋꯥꯏꯁꯦ ꯁꯣꯛ ꯇꯧꯕ ꯍꯥꯎꯕ ꯍꯦꯜꯂꯤ ꯍꯥꯏꯕꯅꯦꯀꯣ ꯍꯋꯥꯏ ꯁꯣꯛ ꯇꯧꯕ ꯐꯔꯒ ꯌꯥꯝ ꯍꯥꯎꯔꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯂꯣꯏꯁꯜꯂꯛꯑꯦꯀꯣ ꯁꯣꯛ ꯇꯧꯔꯦ ꯉꯥꯏꯍꯥꯛ ꯁꯧꯍꯟꯖꯔꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯦ ꯁꯝꯅ ꯂꯧꯖꯔꯦ ꯑꯩꯅ ꯃꯌꯥꯝ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯍꯧꯖꯤꯛꯁꯦ ꯐꯗꯤꯒꯣꯝꯁꯦ ꯀꯨꯏꯅ ꯂꯩꯕꯒꯤ ꯃꯆꯨꯁꯦ ꯈꯔ ꯅꯥꯄꯨ ꯃꯆꯨ ꯀꯥꯁꯜꯂꯦ ꯑꯗꯣ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯊꯛ ꯊꯣꯡꯕ ꯑꯍꯟꯁꯤꯡꯕꯨ ꯄꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯌꯦꯡꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯨꯛꯇꯪ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇꯁꯨ ꯑꯗꯨꯝ ꯀꯩꯀꯩ ꯊꯥꯡꯒꯠꯂꯛꯄꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯗꯣ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕꯁꯦ ꯂꯣꯏꯅ ꯂꯩꯔꯦ ꯁꯤꯗ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯗꯧꯗꯒꯤ ꯃꯥꯜꯂꯦꯀꯣ ꯃꯌꯥꯝ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕ ꯂꯩꯔꯦ ꯑꯁꯤꯒ ꯄꯨꯂꯩꯁꯨ ꯐꯨꯠꯅ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯐꯨꯠꯇꯣꯛꯄ ꯂꯣꯏꯔꯦ ꯑꯗꯣ ꯏꯔꯣꯟꯈꯤꯒꯦ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯑꯗꯣ ꯅꯤꯝ ꯃꯅꯥꯁꯦ ꯑꯝꯇ ꯉꯧꯈꯤꯒꯦ ꯈꯥꯃꯦꯟ ꯕꯀꯥ ꯇꯧꯕ ꯂꯣꯏꯈꯤꯕꯒꯤ ꯊꯥꯎꯗꯅꯤꯀꯣ ꯃꯤꯁꯦ ꯍꯥꯟꯅ ꯉꯧꯔꯒꯗꯤ ꯈꯥꯅꯦꯅ ꯏꯆꯝ ꯆꯝꯅꯅꯤ ꯃꯌꯥꯝ ꯊꯥꯎꯗ ꯁꯨꯃꯥꯏꯅ ꯅꯤꯝ ꯃꯅꯥꯁꯦ ꯍꯥꯞꯄꯒ ꯊꯨꯝ ꯈꯤꯇꯪ ꯆꯥꯏꯔꯒ ꯉꯧꯗꯣꯏꯅꯤ ꯑꯇꯣꯞꯄ ꯃꯥꯒꯤ ꯃꯆꯨ ꯃꯔꯥꯡ ꯖꯤꯔꯥ ꯀꯩꯀꯥ ꯀꯔꯤꯝ ꯍꯥꯞꯄꯒꯤ ꯃꯊꯧ ꯇꯥꯗꯦꯀꯣ ꯑꯩꯅ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯞꯆꯈꯤꯕꯅꯤ ꯍꯧꯖꯤꯛ ꯁꯣꯔꯠꯇꯔ ꯈꯪꯗ꯭ꯔꯦ ꯀꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏ ꯋꯥꯏꯇꯤ ꯐꯦꯃꯤꯂꯤꯒꯤ ꯅꯨꯡꯁꯤꯕ ꯏꯇꯥ ꯑꯃꯅ ꯅꯤꯝ ꯃꯅꯥ ꯉꯧꯕꯁꯦ ꯑꯝꯇ ꯆꯥꯗ꯭ꯔꯤ ꯀꯃꯥꯏꯅ ꯇꯧꯅ ꯉꯧꯕꯅꯣ ꯍꯥꯏꯅ ꯍꯪꯉꯛꯄꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯁꯤꯌꯥꯔ ꯇꯧꯖꯔꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯏꯆꯝ ꯆꯝꯅꯀꯣ ꯆꯥꯛꯀ ꯇꯣꯠꯅ ꯆꯥꯕ ꯌꯥꯝ ꯍꯥꯎꯔꯦꯕ ꯑꯈꯥꯕ ꯆꯥꯕꯁꯦ ꯍꯛꯆꯥꯡꯗꯁꯨ ꯐꯩꯅꯀꯣ ꯃꯌꯥꯝ ꯑꯗꯨꯅꯤ ꯑꯩꯅ ꯅꯤꯝ ꯃꯅꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯉꯧꯔꯦ ꯅꯤꯝ ꯑꯇꯩ ꯃꯊꯦꯜ ꯃꯈꯣꯏ ꯉꯧꯕ ꯈꯣꯠꯄ ꯀꯗꯤ ꯑꯩꯅ ꯍꯥꯞꯇ꯭ꯔꯦꯀꯣ ꯃꯌꯥꯝ ꯏꯆꯝ ꯆꯝꯅ ꯌꯥꯝ ꯇꯦꯟꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯖꯔꯦ ꯅꯤꯝ ꯃꯅꯥ ꯉꯧꯕꯁꯤꯗꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯧꯈꯠꯆꯔꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯑꯃ ꯂꯧꯖꯔꯦ ꯑꯗꯣ ꯃꯨꯜꯂꯦ ꯃꯨꯊꯠꯄ ꯌꯥꯔꯦ ꯌꯥꯝ ꯀꯟꯅ ꯀꯥꯅ ꯉꯧꯗꯣꯏ ꯅꯠꯇꯦꯀꯣ ꯑꯁꯨꯝ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯔꯕꯅꯦꯕꯀꯣ ꯑꯁꯤꯅꯤ ꯉꯁꯤꯒꯤ ꯃꯊꯦꯜ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯝꯅ ꯂꯧꯖꯔꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯖꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜ ꯉꯁꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯅꯤꯔꯥꯃꯤꯁꯀꯤ ꯑꯣꯏꯕ ꯃꯊꯦꯜꯀꯣ ꯁꯤꯗ ꯂꯩꯖꯔꯦ ꯁꯤꯡꯖꯨꯀꯣ ꯁꯤꯡꯖꯨꯁꯦ ꯏꯃꯥꯅ ꯌꯥꯝ ꯀꯨꯞꯅ ꯁꯣꯏꯔꯦ ꯀꯣꯟꯅ ꯑꯗꯨꯝ ꯁꯨꯔꯦ ꯉꯁꯥꯏ ꯑꯩꯅ ꯊꯣꯡꯕꯗꯗꯤ ꯁꯤꯡꯖꯨ ꯌꯥꯎꯅꯦꯕꯁꯦ ꯈꯜꯂꯨꯗꯦꯕꯀꯣ ꯏꯃꯥꯅ ꯁꯤꯡꯖꯨ ꯁꯣꯏꯕꯅꯤ ꯑꯗꯨꯒ ꯈꯥꯃꯦꯟ ꯕꯣꯔꯥꯅꯤꯀꯣ ꯕꯤꯟꯒ ꯑꯂꯨꯒ ꯉꯧꯕ ꯑꯩꯒꯤ ꯀꯦꯃꯦꯔꯥꯁꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯃꯌꯦꯛ ꯏꯁꯦꯡ ꯁꯦꯡꯉꯨ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯉꯧꯊꯣꯡ ꯑꯃ ꯂꯩꯔꯦꯀꯣ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕ ꯁꯤꯗ ꯂꯩꯔꯦ ꯅꯤꯝ ꯃꯅꯥ ꯉꯧꯕ ꯄꯨꯂꯩ ꯑꯂꯨ ꯏꯔꯣꯟꯕ ꯑꯗꯨꯒ ꯈꯥꯃꯦꯟ ꯕꯣꯔꯥ ꯀꯣ ꯁꯤꯡꯖꯨ ꯑꯃꯒ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯇꯧꯅ ꯊꯣꯡꯖꯔꯤꯕ ꯃꯊꯦꯜ ꯃꯈꯣꯏ ꯃꯌꯥꯝꯁꯦ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯃꯌꯥꯝ ꯀꯃꯦꯟꯗ ꯇꯥꯛꯄꯤꯔꯝꯃꯣ ꯅꯨꯡꯁꯤꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ ꯑꯍꯟꯁꯤꯡꯅꯗꯤ ꯌꯥꯝ ꯍꯥꯎꯔꯦꯅ ꯍꯥꯏꯔꯝꯃꯦꯀꯣ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕꯁꯦ ꯑꯗꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ